Mayam Kramzari don Ingrips Impact News ne Raj Nongthombam Manuhuna Hariba 360-degree analysis of news and events da Mayam Butaram Lokchari Haukiba August ki tang mapanda Parliament ki Lok Sabha ki floor da Union Home Minister Amit Shah na Manipur gi crisis asigi matang da phongdokhiba wafam adugi matungda Manipur da kogi maru ena nongmai kamna ba violence ki pau kharadi nemthare habatare for the last 2-3 days se kitang peaceful oibagi mamidi tari peaceful hai se kogi violence yam kana thoktabagi wafam amada leiri habatare adubo hujik lai wafam di 15 August tara manga gi matung hayengi matung sida wari sanaba resume to ba habite August tara tare ta su group singa New Delhi da makata na second round of talk wari sanabagi wafam sing leiri aduga Manipur Legislative Assembly su August ki tang kun mathoi da kauna bagi akoi state cabinet na August ki tang marida wari block hibina singba mayamam lere manamaduna August tara manga phawba sidi akoi ITLF ki spokesperson ga national media ma da wari sanaba matamda August ki tang tara manga phawbudi kitang ayu madugi matung tarakpata koi ahen ba paramilitary force mayam na singba tharaki habagi union home minister na thajaba pirakpa madugi matugina buffer zone se maga kanglup ani sigi marakta nongmai kamna bagi sang se hanthana bagi aruga peace prokna bagi wafam sing phongdo khiba lei habagi wafam sing leibanina hojik August tara manga gi matung habatare hayengi matung sidadi akoina expect to do si makhata ba peace se further oina makhata na peace laktor be shanti hena lakatori bra peace ki talk sing processes sing initiate to gotori bra habigi wafam natragana mamang da tha hum natraga 100 days Manipur gi miyam na thengnaraga laba dum laba violence habatare hingsa gi thabak sing asi makhatan escalate to torokadori bra hena chok torokadori bra han uram daba makhali violence mu lakadori habigi wahang sing aduni wahang sing sigi matang sita khana ne dong tang si impact news ki Manu Hunike Tharam Dalengsen Dulebiri Basi joining us tonight on Manu HUTNA Manipur Pradesh Congress Committee MPCC ki working president Oja K.S. Debabrata Hamto Oja Debabrata Ramnokchari. Welcome to the show. Appreciate your joining. Also joining us Zeliangrong United Committee Manipur ki president Oja Meibon Phaomei Oja Meibon Ramnokchari. Welcome to the show. Appreciate your joining too. And also joining us BJP Manipur Pradesh ki spokesperson Oja Johnson Elangbam Oja Johnson Ramnokchari. Welcome to the show. Appreciate your joining too. Ahan Basi Oja Johnson dagi tumak start to jarge Oja Kamani yang we post 15 August ki matung sida akon expect to do si he na peaceful oi mai ge sanction bagi oi na ugaduri bra na tragana hujik se pen da phongdo no mayam le ha taren han gi August mapan gi union home minister gi speech ki matung da koi gi kukizo MLA taragi mai ke de gi press note thoga pen da phongdo ki ba mase amuk sengdo kadab ni madu fact kalona na union home minister na tara central mai ke de phongdo kadab na habli wafam na chingba de gi kotu gi mai ke de gi committee on tribal union unity gi mai ke de sungarang se check thorok lei tang mapan gi speech the nuai ta phongdok pa madur phongdok wafam sing du sengdok kata bani habina chingba na traga rectify to bi habina chingba lai armai to ku ki MP Manipur gi market is similar koi nuai ta phongdoi amadi center ta gi matu semdok pinabagi phongdok pinabu wafam singba mayam thamai adugo August ke tara tere sidana su group singa masu makhata na second round of to wari sana gani habina chingba mayam se leibani na pen da phongdok pa mayam bare social media to ngan ba rumors mayam ma koi makhata ba attack ta satharani habina chingba mayam tholei adu itar gadi hojik 15 August ki matung si koi hena peaceful oiba environment expect to godori brana traga kamai thambi be aji hangbiru wafam sidai sida housing mak aikoina whatever koi gi effort to di dum leigini santi purakna bi lambi rom du koi maximum hona ba yabadu hona gani adu santi purake hairaga di koi gi wakhan ji nakan ani gi santi gi lambi da leibum changi santi gi lambi lei haidana koi gi Manipur gi leijari ba saktam magi internal koi gi setup ama leiri ba si somewhere kadai de no ma koi gi samna ma phauba madu hongjing torok na ba natraga madu compromise tawna na ba adogumbugi fibam amada nakan namana demand tawle raga maduda santi wari ama hekta koina huji hekta briefly haiba ngamgadra haibesi yamna luba wahangni adubu as a major community oina leibak sigi akoigi citizen ama oina ngasi fawbuda akoigi ngasagi fundamental principle odiba akoigi peaceful coexistence thajaba wakhalon sidai se masigi basic principles thajaragadi madugi lambi tu du madugi mainstream du da lakpa ngamagadi yam thuna adu eragadi koi shanti gi lambi se dum leigine ne khalli natragadi koi Manipur gi oiba machet makai gi demand ma tawdana leiraga shanti pura ona panglaw da lawbute se masu irrelevant oigane khalli
aduna aduaidudadi nakan anigi oiba port sidaisida firepsi amana Manipur apunbagi laurae Manipur miyam aduga jati amana yamna pikpa wakhalon amada makoigi firep ama lauraga anisigi muknaba ama leibasi anisi muknabasi handoknage hairagadi ama akoigi apunbagi laiba wafum sidaisida kadai fawba moi adom da moi changchen bangam gadage haibadu yengba tabani parliament ke Manipur matang da no confidence motion puthok parliament da khanar ba matung da namid adu da home minister na piriba mage official version naibta leiriba violence asige Manipur da adu prime minister na mage matam da mo home minister na haige budu adum continuation da beto torga dum lakiba mayam du uragadi adagi crisis ta maru oina attack tawriba akoigi kuki chanau singe kholai paiba amusung atopa pol MLA sing yauna atopa state ki chief minister se wariba joram thanga so hojikti parliament ke statement ge home minister amusung prime minister ge speech tu ge matung da Manipur gi suda khoi changningi haibagi various channel kya the news channel kya the phongdokre aduga mahna su sei humfu helabisi 1986 ki matung da kano ge jome unification ge ko zamai puduna chali haidra masa su madu fulfill tongning bage contiguous khoge koge chain group ke mi ta bage punmin bage wakhal do adum phongdoi loina na kano ge mizo peace cycle to buganda rajwi gandhi ge matam da Manipur ge Churasanpur district se bakhoi do punga da bane kanna demand do da matam do yagi da bage do narrative to jike kano ge khogi peace accord ke copy sing da phangnari ba du ne ba adana magi dream madu dum tawba mali masida takpudi aina thamjari bisi madu ge kari hai tare santi lakadra la odra hai du ke madu ge background on pisabne adana hujik lai bisi changak na ba ma makhoi ge group ta Manipur dagi tokhai ta ge na khaliba group sige mai kai da chamam na ba ma makhoi expect torum ba union government dagi na to home minister dagi lairam ba du lak tabudu changak na ba mana hana ge laiba setup du recognize toroga kari torokadano haibu di yeng bada bane madu preparation ha na tawbadu male hari ba ko asi Manipur da hari ba masigi topic matungin na 15 matung da hai tare ko independent matung da Manipur se tha humuk irang le ro su ama maka hanna sunaba maga irang to ro su 15 matung dagi di honorable chief minister prime minister home minister na parliament thongki ba matungin na ado ingtop la ra hebne okay maduda akoina sum yengmi aba se both side masi roisinda ba se akoi yengo hoji honorable home minister masamang na parliament haiba mi oyapsi khanariba aji hairiba niriba homeland separate admission PBO mato BO haina suma niriba ka aduga amamaga ngangnariba punama asi achumba khanga kanda peace lakadawa achumba khanga issue se hojik leiba mi akoi kangup ani marakta issue ma puthoraga amamaga hanna sunaba yaunare yum mai thabi yaunare masi myam thori myam si government of India na udaba natti lon mo ui lon ma khangi kanana chungge kanana lange lon ma khangi matam ma hoini hingmi wani ai mongdi aduna government of India sina home minister na achumba khanga ngapamta nga achumba khanga kan da prime minister home minister achumba khanga kan peace compulsory lakane ba kegi achumba khanga kan da di nang ge si lei nang ge si lei do de ma simarta si lei gene na kak tang tawum tamda lon peace lakane khali achumba hoji honorable prime minister achumba khara haire home minister na prime minister kya haide do home minister na adubu home minister haisi prime minister haibane lowe maramdi honorable prime minister na mana home minister na Manipur polim di home minister na thongki buduna ai yare habni endorse to rabni endorse to rabdi hoji hai honorable home minister na haisi oi foreigner involved to habi yaure